Adubu ngasi numidang asida nangi karamba sarukno nangna nungaina thamninglibase haibagi wareptu lohhanjaningi. Nangi nungi midu nungaina thamninglibra nungda harauba ingthaba amasung apenba leibadu nang pambra. Nang thawaida pik thanbadu pambra. Natraga nangi haksangi apambadu loina tawningbra. Aikhoina haksangda pen na leihalaga thawaida waba ihang hangba natraga thawaibu pen na leihalaga ishwarge aningbada leiri khangduna madu haurakpada haksangda khara nungaitragasu leiba yai. Aduga aina khangi madudi aingonda leiriba asi numidangi wahai asi mafam asida leiriba amadi TV da yengliba singidamakta aduga nahak masigi matangda hanna thengnakrabra thengnadrabra aina thajai madudi masi nangini aduga nasana tomta thidoktuna ai tasengna pelibra ai tasengna nungairibra ai tasengna pelibra natragadi aigi punsida soiriba asi karino masigi misira madugi misira aina darkar leibadu masi natra madu natra natraga ishwarna aingonda taw haibadu tawduna leibadura aina darkar leiriba ase haukiba chahi 35 muksida aina leiraktaba amadi matam asini maramdi ai thabakkan sui haujikti aigi punsisi henna phajana sindokjare kharasu kakthatjare aduga aibu kaubiriba jaga aduda henna sangsille aduna hanadagidi haujikna matam henna leire aina masimasu khangjare madudi aina masida isagita oina kharasu khalli maramdi ai masi matam kharadi yamna fangludre aduna haujikti aigi matamda yetpirakkanu haibugumbani matam khara phangnabagidamak aina chahi 35 ngaiba taki aduga aigi fangliba matam asida aina tawningbadu tawgani ishwarna maduda hektadi pithokloi aduna haujikti aina leithokpa khudingi aigi khutsasi mahakna aigi matamda thambirabani mamang haptada nongma ai prathana tawrami o ishwar chanbiduna aibu sizinabiyu ishwar aina mateng pangba yaba kanano ama aigi lambida thambiyu ishwar nangna aibu sizinabiba adu pami nangna ai sizinabidragadi ai nungaiba ngamde thagatjari prabhu aigi thorang loire aduga dukanda chatlami ahanba store da yaure oh nang hospital da leire oh nangi nupadi lakpa ngamdre nanga punba ngamdre maramdi mahakki thabaktuda leiba tare maramdi asuk kuina nangna hospital da leirurabana mahakki sutidu loina lauthokre oh nang yumda karam haina yogani aduga aina tawramba adu ai loisinba pamkhide adubu ai khong samthoknaba hotnaki sengna hairabada aina mayamda ningsingjaningi madudi nahakna asengba charangnaba mafam amada chathokpiyu nasagidamak oina isinjaduna khong samthoknabagidamak anauba lambi kaya ama leibage haibadu yengbiyu maramdi nangna masi gyan tadriba phawa ai suktoktokloi yum panminnabada masina karamna kanagadage haiba adu ai uchage mamang haptada nongma ai numit chupa thabak surami aduga devna golf sanaba chathokirami aina yumda halae aduga saksare aduga mahakti saksa khidri mahakna laklaga aiga cinema ama yengminnaduna ai leiba adu pamki mahak irusu lujagadabani aduga mahakna hairaki
ꯑꯩ ꯆꯥꯛꯇꯨ ꯁꯦꯝꯃꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯥꯈꯤꯒꯦ ꯑꯗꯨꯒ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯅꯕꯁꯨ ꯑꯩꯅ ꯑꯩꯒꯤ ꯆꯥꯖꯩ ꯃꯥꯒꯤꯁꯨ ꯃꯥꯅ ꯁꯦꯝꯃꯒ ꯑꯗꯨꯝ ꯆꯥꯖꯩ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯃꯇꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯗ꯭ꯔꯒꯗꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤꯗꯨ ꯑꯩꯅ ꯁꯦꯝꯕꯤꯐꯝ ꯊꯣꯛꯏ ꯍꯥꯏꯅ ꯈꯟꯈꯤ ꯑꯩꯅ ꯃꯗꯨ ꯂꯣꯏꯅ ꯁꯦꯝꯕꯤꯔꯒ ꯊꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯁꯥꯅ ꯁꯦꯝꯖꯅꯕ ꯊꯣꯛꯂꯛꯄꯗꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯇꯦꯕꯜꯗ ꯂꯣꯏꯅ ꯁꯦꯝꯕꯤꯔꯒ ꯊꯝꯕꯤꯈꯤ ꯊꯛꯅꯕꯁꯨ ꯊꯝꯕꯤꯔꯦ ꯃꯥꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯂꯥꯛꯂꯒ ꯐꯝꯕꯗꯨ ꯑꯗꯨꯈꯛꯇꯅꯤ ꯃꯥꯒꯤ ꯃꯈꯣꯡ ꯈꯛꯇ ꯅꯠꯇꯦ ꯑꯩꯅ ꯆꯥꯝꯊꯣꯛꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯀꯣꯛꯁꯨ ꯄꯨꯟꯅ ꯆꯥꯝꯕꯤꯈꯤ ꯃꯗꯨ ꯃꯄꯨꯡ ꯐꯥꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯑꯣꯏꯈꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯈꯤ ꯆꯥꯎꯊꯣꯛꯄꯒꯤ ꯃꯑꯣꯡꯗ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯈꯤ ꯑꯩꯅ ꯑꯗꯨꯝ ꯍꯥꯏꯅ ꯇꯧꯔꯝꯗ꯭ꯔꯒꯗꯤ ꯅꯨꯃꯤꯗꯥꯡꯗꯨꯃ ꯑꯩꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯝꯂꯣꯏ ꯃꯍꯥꯛꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯁꯥꯟꯅꯗꯨꯅ ꯂꯩꯔꯦ ꯑꯩꯅ ꯊꯕꯛ ꯂꯣꯏꯅ ꯇꯧꯔꯦ ꯃꯁꯥꯒꯤ ꯆꯥꯛꯇꯤ ꯃꯁꯥꯅ ꯁꯦꯝꯖꯁꯅꯨ ꯍꯥꯏꯅ ꯇꯧꯔꯝꯂꯒꯗꯤ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯠꯇꯦ ꯅꯈꯣꯏꯅ ꯂꯩꯒꯗꯕ ꯑꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯨ ꯂꯩ ꯑꯌꯨꯛꯇ ꯑꯩ ꯀꯣꯐꯤ ꯊꯛꯏ ꯈꯣꯍꯤ ꯈꯔꯒꯁꯨ ꯁꯦꯝꯃꯤ ꯑꯩꯅ ꯃꯗꯨ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕꯗ ꯁꯦꯝꯃꯤ ꯑꯗꯨꯅ ꯑꯩꯅ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯀꯣꯐꯤ ꯁꯦꯝꯃꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯗꯦꯚꯅ ꯑꯜꯃꯣꯟ ꯕꯇꯔ ꯈꯔꯒ ꯉꯟꯇꯥ ꯊꯣꯛꯂꯛꯈꯤ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯈꯔ ꯁꯦꯝꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯍꯪꯂꯝꯃꯤ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ ꯃꯉꯣꯟꯗ ꯇꯧꯍꯟꯅꯤꯡꯕ ꯑꯗꯨ ꯅꯪꯅ ꯃꯤꯉꯣꯟꯗ ꯇꯧ ꯅꯪꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯈꯔ ꯑꯗꯨ ꯂꯧꯈꯠꯂꯕꯗꯤ ꯅꯪꯒꯤ ꯌꯨꯝꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯌꯨꯝꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪꯒꯤ ꯌꯨꯝꯗ ꯊꯦꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯅꯪꯅ ꯍꯣꯡꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯤꯚꯤꯗ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗꯁꯨꯅꯤ ꯅꯪꯅ ꯇꯤꯚꯤꯗꯨ ꯊꯥꯗꯦ ꯃꯔꯝꯗꯤ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯩꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯇꯥꯅꯤꯡꯗꯦ ꯖꯣꯍꯥꯟꯒꯤ 19 ꯌꯦꯡꯁꯤ ꯑꯃꯤꯛꯁꯨꯡ ꯑꯔꯥꯟ ꯆꯈꯥꯡꯕꯒꯤ ꯃꯃꯥꯡꯗ ꯖꯤꯁꯨꯅ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗꯒꯤ ꯃꯄꯥꯒꯤ ꯅꯥꯛꯇ ꯂꯥꯟꯊꯣꯛꯀꯗꯕ ꯄꯨꯡꯐꯝ ꯑꯗꯨ ꯂꯥꯛꯂꯦ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯏꯕꯨꯡꯉꯣꯒꯤ ꯃꯁꯥꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯕꯨ ꯅꯨꯡꯁꯤꯔꯗꯨꯅ ꯃꯈꯣꯏꯕꯨ ꯏꯕꯨꯡꯉꯣꯅ ꯃꯃꯩ ꯐꯥꯎꯕ ꯅꯨꯡꯁꯤꯕꯤꯔꯦ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯈꯣꯡ ꯀꯔꯝꯕ ꯆꯥꯝꯕꯤꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨ ꯇꯝꯕꯤꯒꯗꯧꯔꯤ ꯅꯈꯣꯏꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯌꯥꯕꯁꯤ ꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕꯅꯤ ꯑꯗꯨꯒ ꯁꯤꯃꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯖꯤꯍꯨꯗꯥ ꯏꯁꯀꯥꯔꯦꯠꯀꯤ ꯊꯃꯣꯏꯗ ꯏꯕꯨꯡꯉꯣꯕꯨ ꯄꯤꯊꯣꯛꯅꯕ ꯗꯤꯌꯥꯕꯣꯜꯅ ꯍꯥꯟꯅ ꯍꯥꯞꯈ꯭ꯔꯕꯗꯨꯅꯤ ꯅꯨꯃꯤꯗꯥꯡ ꯂꯨꯛ ꯍꯥꯔꯤꯉꯩꯗ ꯖꯤꯁꯨꯅ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯈꯨꯠꯇ ꯄꯨꯝꯅꯃꯛ ꯄꯤꯊꯣꯛꯂꯦ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯏꯁ꯭ꯋꯔꯗꯒꯤ ꯂꯦꯡꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯏꯁ꯭ꯋꯔꯒꯤ ꯅꯥꯛꯇ ꯂꯦꯡꯒꯗꯧꯔꯤ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯅꯨꯃꯤꯗꯥꯡ ꯂꯨꯛ ꯍꯥꯕꯗꯒꯤ ꯂꯦꯡꯈꯠꯂꯛꯂꯒ ꯏꯕꯨꯡꯉꯣꯒꯤ ꯏꯅꯐꯤ ꯊꯝꯃꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯈꯨꯗꯩ ꯑꯃ ꯂꯧꯗꯨꯅ ꯈ꯭ꯋꯥꯡꯗ ꯄꯨꯜꯂꯦ ꯀꯥꯗꯨꯗ ꯂꯩꯕꯁꯤꯡ ꯉꯛꯅꯈꯤ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯁꯤ ꯑꯗꯨꯗꯒꯤ ꯏꯕꯨꯡꯉꯣꯅ ꯈꯨꯗꯦꯡꯗ ꯏꯁꯤꯡ ꯍꯩꯗꯨꯅ ꯁꯦꯕꯣꯛꯁꯤꯡꯒꯤ ꯈꯣꯡ ꯍꯥꯝꯕꯤꯕ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯄꯨꯜꯂꯤꯕ ꯈꯨꯗꯩ ꯑꯗꯨꯅ ꯇꯩꯊꯣꯛꯄꯤꯕ ꯍꯧꯔꯦ ꯄꯤꯇꯔꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣꯗ ꯍꯥꯏ ꯄ꯭ꯔꯚꯨ ꯑꯩꯒꯤ ꯈꯣꯡꯕꯨ ꯏꯕꯨꯡꯉꯣꯅ ꯍꯥꯝꯕꯤꯒꯗ꯭ꯔꯥ ꯃꯗꯨ ꯄꯤꯇꯔꯗꯒꯤ ꯑꯐꯕ ꯋꯥꯍꯪ ꯑꯃꯅꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯈꯨꯝꯂꯛꯏ ꯑꯩꯅ ꯀꯔꯤ ꯇꯧꯔꯤꯕ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯈꯪꯗꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯈꯪꯂꯛꯀꯅꯤ ꯄꯤꯇꯔꯅ ꯍꯥꯏ ꯏꯕꯨꯡꯉꯣꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯒꯤ ꯈꯣꯡ ꯍꯥꯝꯕꯤꯔꯣꯏꯗꯕꯅꯤ ꯌꯦꯡꯉꯨ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯒꯤ ꯈꯣꯡ ꯍꯥꯝꯕꯤꯕ ꯈꯛꯇꯪ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯅ ꯅꯪꯒꯤ
ꯍꯥꯝꯕꯤꯒꯦ ꯍꯥꯏꯔꯛꯄꯗꯁꯨ ꯃꯗꯨꯕꯨ ꯂꯧꯁꯤꯟꯖꯕ ꯇꯥꯏ꯫ ꯃꯊꯛꯇ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯨꯁꯨ ꯑꯩ ꯎꯖꯩ, ꯅꯈꯣꯏ ꯃꯗꯨꯗ ꯂꯩ ꯑꯩ ꯈꯪꯖꯩ, ꯃꯌꯥꯝꯗꯁꯨꯅꯤ ꯑꯩꯅ ꯉꯥꯡꯖꯔꯤꯕ ꯑꯁꯤ꯫ ꯄꯤꯇꯔꯅ ꯍꯥꯏꯈꯤ, ꯅꯪꯅ ꯀꯩꯗꯧꯉꯩꯗ ꯑꯩꯒꯤ ꯈꯣꯡ ꯍꯥꯝꯕꯤꯔꯣꯏꯗꯕꯅꯤ? ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩꯅ ꯅꯍꯥꯛꯄꯨ ꯍꯥꯝꯕꯤꯗ꯭ꯔꯕꯗꯤ ꯅꯍꯥꯛꯀ ꯑꯩꯒ ꯀꯔꯤꯁꯨ ꯊꯣꯛꯅꯗꯦ꯫ ꯑꯩꯒꯤ ꯅꯥꯀꯜ ꯑꯃꯈꯛꯀꯤ ꯑꯣꯏꯕ ꯃꯔꯤ ꯀꯌꯥ ꯑꯃ ꯂꯩꯈꯤ꯫ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕꯤꯕ ꯃꯤꯁꯤꯡ ꯃꯈꯣꯏꯅ ꯂꯧꯈꯤ ꯑꯗꯨꯒ ꯀꯔꯤ ꯑꯃꯠꯇ ꯍꯜꯂꯛꯇꯦ꯫ ꯆꯍꯤ 5ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯑꯩꯅ ꯈꯟꯈꯤ, ꯑꯗꯨꯒꯨꯝꯕꯗꯨꯗ ꯑꯩ ꯋꯥꯈꯤ꯫ ꯑꯩꯅ ꯈꯟꯈꯤ, ꯑꯩ ꯂꯩꯔꯒꯗꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯇꯤꯟꯅꯒꯦ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩ ꯑꯃ ꯐꯥꯎꯕ ꯊꯝꯂꯔꯣꯏ ꯍꯥꯏꯅ꯫ ꯂꯧꯁꯤꯟꯕꯗꯪ ꯑꯣꯏꯕ ꯃꯤꯁꯤꯡꯒ ꯑꯩ ꯆꯠꯃꯤꯟꯅꯔꯔꯣꯏ꯫ ꯍꯣꯏ, ꯃꯈꯣꯏꯗ ꯈꯨꯗꯝ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯑꯩ ꯃꯈꯣꯏꯒ ꯁꯥꯡꯅ ꯂꯣꯏꯅꯒꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯑꯁꯦꯡꯕ ꯃꯔꯤ ꯂꯩꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯅꯅꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯄꯉꯥꯡ ꯉꯥꯡꯗꯨꯅ ꯂꯩꯕ ꯋꯥ ꯅꯠꯇꯦ, ꯃꯤ ꯄꯨꯝꯅꯃꯛꯅ ꯑꯦꯃꯦꯟ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯄꯥꯎꯁꯨ ꯅꯠꯇꯦ꯫ ꯃꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯒ ꯀꯔꯤꯃꯠꯇ ꯇꯧꯗꯕ ꯋꯥ ꯄꯥꯎ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯐꯪꯒꯗꯕ ꯇꯥꯔꯕꯗꯤ ꯃꯁꯤ ꯐꯪꯒꯗꯕꯅꯤ꯫ ꯏꯆꯝ ꯆꯝꯅ ꯁꯤꯁꯇꯔ ꯖꯣꯏꯁꯅ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃ ꯉꯁꯤ ꯉꯥꯡꯂꯤ ꯍꯥꯏꯕꯁꯤ ꯈꯛ ꯑꯣꯏꯔꯣꯏꯗꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯒ, ꯏꯁ꯭ꯋꯔ, ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩ, ꯑꯩꯕꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯣꯏꯒꯗꯕꯅꯤ, ꯍꯥꯏꯒꯗꯕꯅꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯀꯌꯥ, ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯅꯨꯡꯁꯤꯕꯒꯤ ꯃꯇꯥꯡ, ꯃꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯇꯥꯡ, ꯅꯣꯜꯂꯨꯛꯄꯒꯤ ꯃꯇꯥꯡꯁꯤꯡ ꯑꯗꯨ ꯄꯥꯎ ꯑꯗꯨꯒ ꯁꯥꯡꯅ ꯏꯊꯣꯛꯎ꯫ ꯃꯁꯤꯗꯗꯤ ꯀꯝꯄ꯭ꯌꯨꯇꯔ ꯁꯤꯖꯤꯟꯅꯒꯅꯨ, ꯆꯦꯕꯥꯡꯗ ꯏꯊꯣꯛꯎ꯫ ꯅꯍꯥꯛꯅ ꯐꯝꯗꯨꯅ ꯃꯁꯤ ꯇꯧꯔꯕꯗꯤ ꯅꯍꯥꯛ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ꯫ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯃꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯄꯥꯎ꯫ ꯅꯩꯅꯧ, ꯅꯨꯡꯁꯤꯕꯗ ꯆꯠꯄꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯍꯤ 15ꯃꯨꯛꯁꯤ ꯆꯥꯡ ꯅꯥꯏꯅ ꯅꯩꯅꯔꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕ ꯑꯃꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕꯗ ꯍꯦꯟꯅ ꯅꯩꯅꯕꯁꯤꯅ ꯁꯦꯃꯤꯅꯥꯔ ꯆꯠꯂꯨꯕꯗꯒꯤ ꯍꯦꯟꯅ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯍꯜꯂꯤ꯫ ꯃꯐꯝꯗꯨꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯄꯥꯝꯅꯗꯦ꯫ ꯅꯨꯡꯁꯤꯕ ꯈꯛꯇꯅ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯍꯜꯂꯒ꯫ ꯑꯩ ꯁꯦꯡꯅ ꯍꯥꯏꯖꯔꯕꯅꯤ, ꯌꯦꯡꯉꯨ, ꯃꯁꯤꯗ ꯑꯩꯅ ꯇꯝꯖꯕ ꯑꯃ ꯂꯩ꯫ ꯅꯪ ꯏꯁ꯭ꯋꯔ ꯁꯦꯕꯥ ꯇꯧꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯃ ꯑꯣꯏꯔꯒꯗꯤ, ꯅꯪꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯊꯣꯛꯇꯨꯅ ꯋꯥꯍꯩ ꯇꯝꯕꯤꯕ ꯅꯠꯇ꯭ꯔꯒ ꯏꯁꯩ ꯁꯛꯄꯕꯨ ꯑꯣꯏꯔꯕꯁꯨ ꯇꯧꯒꯗꯕ ꯑꯣꯏꯔꯒꯗꯤ, ꯃꯁꯤꯃ ꯅꯉꯣꯟꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯤꯡꯉꯤ ꯃꯗꯨꯗꯤ ꯅꯪꯅ ꯃꯤꯃꯥꯡꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯌꯨꯝꯗ ꯀꯅꯥ ꯑꯃꯠꯇ ꯎꯗꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯍꯤꯡꯗ꯭ꯔꯕꯗꯤ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯗꯦ꯫ ꯅꯪꯉꯣꯟꯗ ꯊꯥꯎ ꯅꯣꯏꯕꯤꯕ ꯑꯃꯠꯇ ꯂꯩꯔꯣꯏ, ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯒꯜ ꯑꯃꯠꯇ ꯂꯩꯔꯣꯏ꯫ ꯅꯪꯅ ꯍꯥꯏꯔꯤꯕ, ꯅꯪꯅ ꯊꯥꯖꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯨꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯎꯠꯄ ꯄꯨꯟꯁꯤ ꯑꯃ ꯏꯁ꯭ꯋꯔꯒꯤ ꯃꯥꯡꯗ ꯅꯪ ꯅꯁꯥꯒꯤ ꯍꯤꯡꯖꯗ꯭ꯔꯒꯗꯤ ꯃꯗꯨ ꯍꯥꯏꯔꯨꯕꯒꯤ ꯀꯥꯟꯅꯗꯦ꯫ ꯃꯤꯉꯣꯟꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯕ ꯄꯥꯝꯂꯕꯗꯤ ꯅꯪ ꯑꯁꯦꯡꯕ ꯑꯗꯨ ꯍꯤꯡꯕ ꯇꯥꯏ꯫ ꯏꯁ꯭ꯋꯔꯅ ꯍꯥꯏ, ꯐꯩ, ꯈꯣꯡ ꯈꯔ ꯆꯥꯝꯕꯤꯌꯨ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯃꯁꯤ ꯍꯥꯏꯕꯁꯤꯗ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕꯒꯤ ꯑꯃꯠꯇ ꯅꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛꯅ ꯈꯪꯉꯤ꯫ ꯑꯩꯅ ꯀꯣꯟꯅꯊꯪꯗ ꯃꯁꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯁꯤꯒꯗꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯅꯥꯏ ꯑꯃ ꯑꯣꯏꯕꯗ ꯑꯩꯈꯣꯏ ꯈꯠꯅꯩ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯈꯠꯅꯩ, ꯃꯗꯨꯗ ꯇꯧꯅꯤꯡꯕ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯑꯃꯠꯇ ꯂꯩꯇꯦ꯫ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯃꯇꯝꯗꯁꯨ
matam nattabadasu nungaiba phawbadasu phawdabadasu uyin kallu haina hai aikoina khangadabadi khudong zaba kaya ama aikoina chathanki aikoina khudong zaba sing adu uba ngamde makhoi adu aikoina potlumni haina lawi ayetpani haina khalli Jisuna taukiba angakpa pumnamak mahakna lambida lakpada kanagumba amana ayetpa pirakpa matamda taukiba ngaktani aikoigi brain asi kadaida leiribano ai khangde aikoida oiriba aduda pukning yamna sangludi mi singsi wai naitom tai lamang nei soktuna lei nangi ministry asi karino haina ishwada hangbagi prarthana tawbagi mathautade aina nangonda ama pirabani Madu karino haina hanglakanu. Mi singna ay kanbiba pangbadi chahi taramanga kun sure adubu ay samamnare. Ay natawgadaba adu karino ishwarna utpirabadi pagadabani. Ay kadaydano khangdre haina hainabasi tabada ware. Saukridu sahanabadi nate ay koisi nungda anoiba Christian singumani aina hairibasi nungiwani ay gisi sauhannaba hotnazabanate aina haizaribasidi ay koigi thawaida ishwargi wahaida pik thalhansi haizabani. Ise nang kadaida chatlino. Ay ishwargi wahai tanaba church ta chatlibani. Handaki hapta sida ay bor fangani. Sister Jones, ay atopa church ama hongdok lage khalibani. Mafam asida ay kaya chaba phangdabadaw na tawi. Aduga madugi pastor adu khangbra. Mamang haptada mahak aygi hek nakanda chatlibani. Aingondaga khut sokte wa pau nganglakte aduga aigi angang Johnny adu hospital da mamang thada lei aduga mahak masalak te aduga ahal ama oina tharai karino khangde aikhoi asi aigidi kamdauba nangna aibu nungainaba taude nangna aigidamakta kari amatta taude aigi Jisuna makha tana pada tarani thoida hai asum tauna ibungona makhoigi makhong hambiba loiraduna Inafi adu lauraga amu phamtharabada makhoina hai aina nakhoida tawkhiba adu nakhoina khangbra nakhoina aibu guru amasung prabhu kawi aduga nakhoina chumna haibani maramdi ai madumakni maram aduna aina prabhu amasung guru adu oina nakhoigi khong hambirabadi nakhoina su amana amagi khong hambifam thoi Maramdi aina nakhoida tawbikhiba adugumna nakhoina su tawnanaba aina nakhoida pandam pirabani aina nakhoida thangai sengnamak hairibani minaina mabungodagi hena chawbanatte aduga pakhon chatliba mi aduna mahakpu tharakpa mi adudagi hena chawde amaromda hairaga mahakna hairibasi aina madu tawba ngamlabadi nangnasu madu tawba ngamgani madu tawnabagidamak aisi yamna phamanba oidrabadi madu tawnaba nakhoisu yamna phamanba oide pada 13 asi yamna fazei maramdi ai yamna nungaiba Christian ama oirakte ai nungaiba haibasi yamna changi adubu mamaidadi nungai mandana aduda ai waki akonbada aina madu lairabadi nungaigani khanbasing adu loina laiki adubu ai adum nungai khide adudagi ishwada ai karigidamak nungai tribano haina kapki mahakna hairaki nangdi nasagita khalli pada 13 asi yengsi Nakhoina hiramsing asi khanglaga madu tawrabadi
Nakoi yaifabani amasung nungaibani. Yaifaba amasung nungaiba. Yaifaba amasung nungaiba. Nakoina hiramsing asi khanglaga madu taurabadi. Aduga aina hainingbadi nahakna ngasi numidangi wa pausi targa masi taudrabadi nahakki nungaitaba adu hengadakani. Ay khangi sumaina hainaba asi mina pamnade. Adubu Jisuna adumaina haiki karigino mahakna adumaina taurido. Maramdi mahakna mayambu nungsi aduga aina mayambu yamna nungsizay. Aduna nakoida mateng oigadaba oirabadi aina mayambu sawhangani. Asengbani aina hairiba asi aina ngangliba asi ngangdaba ngamjade Ishwarna aingonda hapiba asi masini. Mahakna hayu haibadu ai haibatai. Aduga masi aina nungsina haizaribani Ishwarna aingonda haidaba amatta ai mayamda haide. Adubu ai madu thengnakre nungaitaba Christian sing asi ai warabani. Masina nangbu hapta amagi mathangda hapta Chatnanaba church tangkhai ama chatlabani setna paibiyu. Nupi amakhakna Pastor Tommy Bartnetta laklaga hairami Pastor ai ningba yamna kairi. Ai pauktak khara darkar leire. Aduga mahakna hairami handakki hapta sidi ai thabak yamna lei madu handak hapta sidadi ngamaroi. Mathang hapta lao maduda taurasi. Nupiduna khalami as ai maraktuda kari taugadabano khangde. Ai ningba yamna kairi. Ai madu ngamgadra khangde. Mahakna hairami nang kari taugadabano ai haige. Nang cookies phajana hauba hai khangi. Maramdi aingondasu madu khara lei. Nang yumda chatlaga cookies khara hauro aduga mingonda piyu. Nupiduna ha hai. Adutadi nang aigi khallaga taubiyu. Haina hairami. Hapta kaya haukre nupi adu sunglak lakhidre. Nongmadi mahakna church tagi thoklakpada nupi duga thengnaki. Mahakna kari taure ainadi nang pauta khara lauba lakani haina khanki. Ningba kaibagi samasya leikidaine. Haina hangki mahakna khumlaki. O madu ai cookies hauraba matungda adum phakri. Satlu khong khara chambirujo. Sattuna kanagumba amada thagat pirujo. Kanano amada nokpirujo kanagumba ama hospital dagi yumda thinbirujo. Yengu nang hanana nungaiba adu haure madu taunaba sum khallaga nang leplaga leiba ngamloi. Mafam asida mangal sisu ngali ngangliba sisu fai isai su phajai aduga nangna hoidi hairaga nathanta yumda yaudriba phawba ngaiduna lei. Nangna ayukta haugatriba phawba ngaiduna lei. Aduga nangi hormone khudingmak phamungda leihore. Aduga maru oina nangonda chahi khara leiragadi nang oh haibagumani. Oh Jisu aibu coffee pot tuda yauhanbiyu. Aina maduda yauba ngamlabadi. Aibu nungsibiyu Prabhu. Aduga karigumba kanda adugumba ayuk singda Devna haibadu tai mahakna thengna adum hoi haina khalli. Adubu mahakna haigani nang coffee semdoira. Aduga aidi coffee khak semde sangom su yawi. Mahakna aina khonjel adu tadanaba hotnaba matamduda mahakna nang aigisu amatta sembirakera. Asigumba kandani nahakna masigi message asi ningsinglakadawriba asi. Asigumba kandani nahakna amen Sister Joyce haiba adum ngamra yenggadaba asi ngasidi ai
ईश्वरगी ओइनदी अचुम्बा अचौबा हाइबा असि अतोप्पदा अफबा तौबगी मतांगदनी अतोप्पा मीदा अैखोइना कमदौबगे हाइबसी यामना मरु ओइ अदुगा मदु तौनबगीदमक अैखोइना दरकार लैरिबदी कथोक्कदबनी अदुगा अफबा तौबगी फल ओइना नंग अदुम बोर फंगनी जोहान 18गी 18 अतोप्पा मीदा बोरगी मसक ओइबगी मतांगदा हाई नखोइना मसी खंगलगदी अमदी तौरबदी नखोइ याइफबा अमसुंग नुंगाइबा ओइ Joyce Meyer Ministry haibasi mahak po ekhoi mimyam thakachri mahak na ekhoi ngonda tawbiriba thakachri ngai haifam leite mahak na ekhoi bu phi maru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahak po ekhoi mimyam thakachri mahak na ekhoi ngonda tawbiriba thakachri ngai haifam leite